Chahi loirakpa amadi chahi nauna changlakaduriba asiga mai lenana pangthoknakaduriba picnic mafamsingda license ki nomai puba yaroi haina Imphal West ki SP Maikindigi phongdokre. Chahi haubaga mai lenana December 31 amasung January amada Sekmai jina chingba miyamna pamnaba picnic sportsing asida picnic tauba lakpa miyuising license ki nomai yauna makhalamtagi khulai purukpa yaroi sportsing asigi changphamda check tawada karigomba thenarabadi khudakta phajingani haina Imphal West ki SP Catherine Sivakandana Phongdokre Waphamonsi lakadriba chahi haubagi thoranga mailena Sekmai Maikaigi Club amadi organization singi mihut chinga ngasi Sekmai Police Station da pangthukiba khananaina wimfam da phongdokkibani dramaduna wangaladuna Sivakandana makatana hai anauba chahina lakpada landamasigi mipum khudimakta nungaya faba oirasunu loinana landamasisu chawkhatpa lamdam ama oirasanu Chahi khudingi December 31 amasung January amada Sekmai turenda masing yamna picnic laknari andaki chahi asigi oina samyamna picnic lakpa matamda lu nana amadi thakshi khasi naina pamdaba thudusing thondanaba ningthina pangthokpiyu picnic sportsing asida makhalamatigi license gan purakpa yaroi karigumba madu thenarabadi khudakta fajinduna matik chaba verification tarba matungda kona khudchinnagani picnic yawba lakpa miyoshinga angang loinarakpa tarabadi turen khongmada changbada chatkadabasing chahi khudinga singma matam asida turen asida iraknaduna sibugi thodok kya thengnari haiki sanalebakta phongwa pawchi asida makhataradana hai turen asigi luna lebam famsingdasu police na khangdolaga signboard chingthechinduna thamgani hairiba signboard sing asimyana khangna chatpiyu masida sunatana picnic lakpa miyoshinga Patahudi singa tu isa na waste bag puraktuna maduda hablaga IMC na piba amona kai handok famda handok piu loina na picnic lakliba sing ka hena langduna thanabada tariba khunja singda kaiba pinaba sin chahi asigi oinadi asigumba pamdaba thudu sing thondana traffic police na akan mamodu check chathagani Sekmai gi oinadi picnic spot sing asigi akaknaba matam laigani numiyungba pung 12 takharba matungda nauna picnic lakpa miyosing changbi ayaba piroi loina na picnic sports in a sea tiang love the Nuntin Pumari powder lotion kigadam ni haidi.